Phajaba wakhal puthoktuna houdokpadi lai thabak ashi karamdouna semgani amade karamdouna matamga channa na thabak tougani haibaduni luribase haina Chief Minister N.Biren na fongdokre wafam asi ngasi Gandhi Memorial Hall da pangthokiba National Cleanliness Day tharamda haikibane tharam asida athoiba methunglen oina mahut RDPR gi Minister Yumnam Khemchan amade tongan ba sakhanglaba kayana saruk kyadu na pangthokhe saruk kyaba lakiba mepum khudimakna Mahatma Gandhi gi murti da leisu katuna mahaki mafam da ikai khumnaba utke mahakna makatana fongdokibada district khudikmakta dumping center saba si mathau tabaga loinana lamtu nanbana lu nanba chingba yaroi thabak ama tawba matamda mayamda yamna transparency oiba thabak tawbaduni hainasu thamke Mahatma Gandhi ki mapong numit ningsingba loina namagi main theme soiriba lungana thamnabagi National Cleanliness Day masigi numisida koi Manipur pumbada lungana thamba rural da water body da market place da phattaba lamjindaba phattaba thamdaba Dogai area the club single guys and Adam Samsa Yapone, Lampagam dumping center, Mapanan Toga, Tauraga local Emile, Dugatana, Patabasing, the Namsalaga, Karayan Palapoka, and the Acid Kumba Hajalaga, Kano, Taumahal, and Togu Togi, Luina Yav Pony. I do Kitani Gomez, I think Shumadu, Mahutki Ladyba, Adu Deputy Commissioner, Lady in the local civil society sing, local clubs in the Mating Viraga. Masigi mass awareness among district wise solid waste management sambat pagalona deputy commissioner singi kuthangda aikhoina club singa laikai gi leader leaders singa kari mating pirakanda dumping center siam yabage so ramla da fataba ta handabi yabage do honorable MLA sing mafam du leader singa tana biraga Tahoningi, Madumai, Nasiki, Sumana Misiki, Kudong Sabalorga, Deputy Commissioner, Mayamla Yapil Tokjari.